ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯇꯣꯆꯥ ꯆꯥꯏꯅꯕ ꯑꯃꯗ ꯁꯦꯠꯀꯗꯕ ꯆꯞ ꯆꯥꯕ ꯐꯤꯖꯦꯠꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯡ ꯑꯃꯗꯤ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯉꯁꯤ ꯀꯣꯔꯧꯅꯣ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯈꯨꯟꯊꯛ ꯃꯆꯥ ꯌꯣꯏꯃ ꯌꯥꯏꯒ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯗꯨꯅ ꯆꯥꯏꯅ ꯈꯣꯡꯐꯦꯟꯅꯔꯨꯔꯒꯦ꯫ ꯃꯥꯅ ꯉꯝꯂꯦ ꯑꯩꯒꯤ ꯇꯥꯡꯖꯂꯨꯔꯦꯜ ꯑꯁꯤ ꯀꯛꯈꯤꯁꯅꯨ, ꯑꯩꯅ ꯉꯝꯂꯦ ꯃꯥꯒꯤ ꯇꯥꯡꯖꯂꯨꯔꯦꯜꯕꯨ ꯀꯛꯇꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯂꯨꯈꯥ ꯊꯥꯒꯦꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯏꯉꯦꯂꯩ ꯑꯗꯨ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯕꯥ ꯄꯥꯕꯥ ꯍꯣ ꯄꯥꯕꯥ, ꯏꯄꯥꯒꯤ ꯃꯣꯝ ꯂꯥꯡꯂꯦꯟ꯫ ꯏ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯏꯄꯥꯒꯤ ꯃꯣꯝ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯇꯤ ꯆꯥꯏꯅ ꯈꯣꯡꯐꯦꯟꯅꯕꯕꯨ ꯈꯣꯡꯁꯥꯜꯂꯒꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯅ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯋꯥꯏꯔꯛꯇ꯭ꯔꯕꯗꯤ ꯏꯃꯣꯝ ꯅꯍꯥꯛꯅ ꯅꯄꯥ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒꯦ ꯈꯜꯂꯅꯤ꯫ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛ ꯑꯁꯤ ꯃꯥꯏꯊꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯜꯂꯨꯀꯣ꯫ ꯀꯗꯥꯏ ꯏꯆꯥꯅ ꯄꯟꯊꯧ ꯅꯄꯥ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯥꯡꯂꯤꯕ ꯁꯛꯌꯣꯕꯤ ꯌꯨꯝ ꯑꯗꯣ ꯄꯤꯔꯛꯂꯣ, ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯏꯄꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ꯫ ꯄꯥꯕꯥ ꯑꯗꯨꯋꯥꯏꯗ ꯊꯣꯛ ꯃꯣꯛ ꯇꯧꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯏꯔꯦꯟ ꯑꯃꯨꯛꯇ ꯈꯥꯏꯕꯤꯔꯨ ꯂꯥꯛ꯫ ꯏꯃꯣꯝꯕꯨ ꯄꯟꯊꯧ ꯅꯄꯥ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯔꯣ? ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯁꯨ ꯏꯃꯣꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯅꯄꯥ ꯄꯟꯊꯧ ꯑꯩꯍꯥꯛꯁꯦ ꯆꯠꯇꯕ ꯃꯌꯥꯗ꯭ꯔꯦꯗꯣ ꯏꯃꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯑꯣꯏꯗꯕ ꯉꯥꯡꯃꯤ ꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤꯕꯨ ꯉꯟꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯍꯧꯔꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯃꯣꯝꯑꯣ, ꯆꯤꯡꯉꯨ ꯃꯥꯅ ꯅꯄꯥ ꯑꯩꯕꯨ ꯊꯧꯖꯥꯟ ꯄꯤꯔꯕꯗꯤ ꯄꯟꯊꯧ ꯅꯄꯥ ꯑꯩꯍꯥꯛ ꯏꯃꯣꯝ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯋꯥꯏꯔꯛꯈꯤꯅꯤꯌꯦ ꯏꯃꯣꯝ꯫ ꯑꯁ ꯄꯥꯕꯥ ꯅꯪ ꯁꯤꯗꯤꯕ ꯃꯤꯅ ꯃꯥꯏꯔꯦꯟ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯑꯩ ꯆꯥꯛ ꯊꯣꯡꯂꯒꯦ, ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯃꯥꯏꯔꯦꯟꯗꯣ ꯑꯃꯨꯛꯇ ꯈꯥꯏꯕꯤꯔꯨ ꯂꯥꯎ ꯍꯥꯏꯕ꯫ ꯏꯇꯣꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗꯨꯅ ꯂꯩ꯫ ꯏꯉꯦꯂꯩ ꯁꯧꯔꯥꯡꯅꯅ ꯑꯁ ꯄꯦꯟꯅꯦ ꯑꯣꯏꯕ, ꯌꯥꯔꯦ ꯃꯥꯏꯔꯦꯟ ꯑꯝꯇ ꯈꯥꯏꯕꯤꯔꯅꯨ, ꯀꯧꯅꯤꯡ ꯑꯁꯤꯗꯤ ꯏꯟꯖꯥꯡ ꯑꯝꯇ ꯊꯣꯡꯉꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯒꯝ ꯆꯪꯈꯤ꯫ ꯏꯉꯦꯂꯩ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛꯑꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ, ꯏ ꯀꯥꯔꯛꯇꯅꯀꯣ ꯆꯥꯛꯇ꯭ꯔꯗꯤ ꯆꯥꯎꯔꯅꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯣꯏꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯃꯥꯇꯣꯟ ꯊꯥꯔꯨ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯏꯟꯖꯥꯡꯒ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯗ ꯏꯃꯥꯇꯣꯟ, ꯉꯁꯤꯗꯤ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯣꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯃꯥꯏꯔꯦꯟꯁꯦ ꯈꯥꯏꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯤ꯫ ꯅꯄꯥꯕꯨꯡꯗ ꯀꯣꯛ ꯈꯥꯏꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯃꯥꯏꯔꯦꯟꯗꯣ? ꯑꯣ ꯈꯥꯏꯕꯤꯌꯨ ꯍꯥꯏꯔꯕꯅꯦ, ꯇꯥꯕꯤꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯨꯡ ꯇꯥ ꯄꯥꯏꯔꯒ ꯆꯥꯏꯅ ꯈꯣꯡꯐꯦꯟꯅꯕ ꯆꯠꯇꯣꯏꯅꯤꯅ ꯁꯦꯝ ꯁꯥꯎꯔꯤ꯫ ꯏ ꯀꯥꯔꯛꯇꯅ ꯃꯥꯏꯔꯦꯟ ꯁꯥꯡ ꯑꯩꯅ ꯈꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯇꯧꯍꯩꯗꯦ, ꯅꯨꯄꯤꯅ ꯃꯥꯏꯔꯦꯟ ꯈꯥꯏꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯑꯩꯅꯦ ꯅꯄꯥꯕꯨꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯗꯣ ꯃꯗꯨꯒ ꯋꯥ ꯉꯥꯡꯅꯗꯣꯏꯁꯦ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯃꯥꯅ ꯑꯃ ꯈꯨꯝꯂꯛꯀꯅꯤ, ꯀꯨꯝꯍꯩ ꯇꯧꯔꯤꯅꯤ, ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯔꯤꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯂꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯁꯤꯜꯂꯅꯤ, ꯑꯗꯨꯒ ꯄꯥꯔꯨꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯕ ꯃꯤꯁꯛꯇꯨꯅꯤ ꯃꯥꯅ ꯁꯥꯗꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯏꯇꯣꯆꯥ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯥꯔꯨ ꯄꯥꯈꯠꯅ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯃꯄꯥꯟꯗꯪꯗ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ, ꯅꯄꯥꯕꯨꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯃꯈꯣꯏ ꯃꯄꯥ꯫ ꯏꯇꯣꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯅꯧꯊꯅ ꯌꯥꯝ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯄꯟꯊꯧ, ꯑꯩꯕꯨꯔꯣ? ꯄꯟꯊꯧ, ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯨꯔꯦꯜ ꯑꯁꯤ ꯀꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯖꯔꯝꯒꯦ꯫ ꯄꯂꯦꯝ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯀꯣꯛꯇ꯭ꯔꯤꯉꯩ ꯄꯟꯊꯧ ꯃꯄꯥ ꯑꯩꯍꯥꯛꯅ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯂꯥꯡꯍꯧꯒꯗꯧꯔꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ
ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯄꯥꯊꯧ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯅꯆꯥꯁꯛ ꯅꯅꯥꯎ ꯑꯣꯟꯕꯤꯌꯨꯒꯕ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯦ ꯏꯉꯦꯂꯩꯁꯨ ꯃꯈꯨꯠ ꯑꯗꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯅ ꯃꯪꯒꯣꯜ ꯑꯁꯤ ꯁꯜꯂꯒ ꯇꯥꯔꯝꯕꯁꯤꯗꯩꯗꯤ ꯀꯔꯤ ꯇꯧꯔꯨꯕꯩ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯀꯨꯝꯍꯩ ꯇꯧꯕ ꯑꯣꯏꯔꯝꯃꯤꯗꯅ ꯄꯥꯕ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯁ ꯀꯔꯤꯅꯣꯕ ꯀꯔꯤꯅꯣ ꯅꯣꯏ ꯅꯃꯥꯟꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛꯇ ꯀꯨꯝꯍꯩ ꯇꯧꯕꯁꯤ ꯇꯧꯐꯝꯒ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ ꯑꯣ ꯃꯈꯣꯏ ꯃꯄꯥꯒꯤ ꯀꯨꯝꯍꯩꯗꯣ ꯇꯧꯕꯤꯔꯅꯨ ꯈꯤꯠ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯃꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯅꯤꯡꯊꯧ ꯑꯃꯨꯛ ꯁꯥꯅꯤ ꯃꯤꯅꯥꯏ ꯑꯃꯨꯛ ꯁꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯅꯣꯛ ꯑꯃꯨꯛ ꯅꯣꯛꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯀꯞ ꯑꯃꯨꯛ ꯀꯞꯂꯛꯀꯅꯤ ꯑꯩꯈꯣꯏꯅꯦ ꯀꯣꯛꯀ ꯉꯥꯎꯔꯦꯕ ꯃꯣꯏ ꯃꯄꯥꯒꯤ ꯀꯨꯝꯍꯩꯁꯤ ꯎꯕꯗ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯃꯣꯏ ꯃꯄꯥꯒꯨꯝꯅꯅꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯅꯩ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏ ꯃꯄꯥꯗꯧꯅꯗꯤ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯦ ꯅꯨꯡꯉꯥꯏꯕ ꯍꯩꯇꯕꯤ ꯁꯤꯟꯗꯨꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯅꯗꯅ ꯑꯩꯒꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯔꯤꯝ ꯑꯩꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗꯨ ꯄꯥꯝꯖꯕꯒꯤ ꯇꯝꯂꯤꯝꯅꯤꯅꯦ ꯇꯥꯃꯨ ꯅꯣꯡꯃꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯝꯃꯗꯤ ꯊꯥꯎꯒꯦ ꯃꯩ ꯊꯥꯕꯗꯤ ꯊꯝꯈꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯍꯦꯛ ꯁꯣꯛꯄꯗ ꯅꯪ ꯑꯗꯨꯝ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕꯒꯨꯝꯅ ꯊꯤꯟꯗꯔꯦ ꯈꯛ ꯃꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕꯒꯨꯝꯅꯅꯦ ꯊꯤꯟꯗꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯔꯅꯤꯅꯦ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯇꯥꯡꯕꯗꯨꯗ ꯈꯨꯇꯨꯝꯁꯤꯅ ꯁꯨꯗꯗꯅ ꯂꯩꯅꯨꯡ ꯌꯧꯅꯤ ꯍꯥꯅꯨꯕ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯦꯕ꯭ꯔꯣ ꯅꯨꯄꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯩ ꯄꯥꯏꯈꯠꯂꯨ ꯅꯨꯄꯥ ꯃꯆꯥ ꯆꯥꯡꯌꯦꯡꯅꯁꯤ ꯑꯁ ꯌꯥꯔꯦ ꯄꯥꯄ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯏꯔꯦꯟꯗꯣ ꯑꯝꯇ ꯈꯥꯏꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯔꯣꯅ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯥꯃꯨꯗꯨ ꯅꯣꯛꯈꯤ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯁꯥꯃꯨꯅꯤꯅꯦ ꯑꯩ ꯁꯥꯃꯨ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯆꯪꯉꯛꯎ ꯏꯇꯣꯆꯥꯅ ꯂꯥꯛꯑꯦ ꯃꯥꯒꯤ ꯁꯥꯃꯨ ꯍꯥꯏꯕꯁꯦ ꯉꯃꯧ ꯏꯅꯤꯡꯈꯤꯔꯦꯗꯀꯣ ꯁꯛꯇꯥꯁꯦ ꯏꯗꯣꯝꯆꯥ ꯅꯆꯥꯅ ꯏꯗꯣꯝꯆꯥꯒꯤꯅ ꯍꯥꯏꯗꯅ ꯄꯪꯆꯥꯎ ꯆꯥꯎꯗꯕꯤ ꯉꯥꯖꯥꯎ ꯃꯆꯥ ꯑꯝꯇꯪ ꯊꯤꯟꯕ ꯂꯥꯛꯆꯔꯤ ꯍꯩꯃꯥ ꯅꯪꯅ ꯏꯗꯣꯝꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯉꯥ ꯊꯤꯜꯂꯛꯂꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯣꯗꯅ ꯃꯃꯥꯗꯣ ꯑꯁ ꯑꯩꯈꯣꯏ ꯃꯄꯥꯁꯤꯗꯤ ꯀꯔꯟ ꯌꯥꯝ ꯐꯨꯏꯗ ꯁꯤꯕꯨ ꯋꯥꯅꯤꯅ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ ꯐꯝꯃꯨ ꯍꯣꯔꯦꯟ ꯐꯥꯎ ꯑꯗꯨꯝ ꯐꯝꯃꯨ ꯍꯦꯛ ꯍꯧꯒꯠꯂꯒ ꯆꯠꯄꯗ ꯅꯪ ꯎꯔꯦꯗꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯥꯁꯤ ꯁꯤꯅ ꯂꯦꯡꯒꯗꯧ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯀꯣ ꯅꯪ ꯈꯨꯔꯥꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯏ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯏꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯁꯥꯃꯨ ꯏꯉꯦꯂꯩꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯏꯉꯦꯂꯩ ꯁꯥꯃꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯁꯨꯛꯂꯞ ꯁꯥꯃꯨꯗ ꯌꯦꯡꯗꯨꯅ ꯁꯛꯇꯥꯁꯤꯒ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯃꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯌꯦꯡꯁꯦ ꯑꯩꯒꯤ ꯏꯉꯦꯂꯩꯁꯦ ꯑꯩꯉꯣꯟꯗꯒ ꯌꯦꯡꯂꯒ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯅ ꯉꯥꯒ ꯊꯤꯜꯂꯛꯄꯁꯤꯗ ꯍꯔꯥꯎꯗꯅ ꯇꯧꯔꯤꯕ ꯖꯥꯠꯂꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯇꯥꯛꯄꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯇꯥꯛꯄꯅꯤ ꯏꯇꯣꯆꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯆꯥ ꯅꯨꯄꯤꯗꯒ ꯍꯨꯔꯥꯟ ꯌꯦꯡꯂꯗꯅ ꯃꯁꯤ ꯃꯣꯏꯔꯥꯁꯤꯒ ꯄꯥꯟꯗꯅ ꯀꯧꯊꯗꯅ ꯁꯨꯃꯥꯡꯁꯤꯗ ꯁꯜꯂꯒ ꯇꯥꯅꯤꯁꯦ ꯃꯁꯦ ꯍꯩ ꯕꯨꯡꯉꯣ ꯁꯥꯃꯨ ꯁꯦ ꯅꯪꯅ ꯄꯨꯔꯛꯄ ꯉꯥꯁꯦ ꯄꯥꯏꯈꯠ ꯑꯩ ꯅꯪꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯤ ꯏꯕꯨꯡꯉꯣꯁꯤꯅ ꯉꯥ ꯊꯤꯟꯖꯔꯛꯂꯤꯕꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯁꯥꯃꯨꯕꯨ ꯇꯥꯜꯂꯤꯕꯁꯤꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯥꯁꯤ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯁꯦ ꯂꯥꯛꯑꯣ ꯃꯃꯥꯇꯣꯟ ꯅꯪꯁꯨ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ ꯏꯕꯨꯡꯉꯣ ꯁꯥꯃꯨꯁꯤꯒ ꯉꯥꯁꯤ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯍꯩꯃꯥ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅꯕꯨ ꯄꯤꯡ ꯁꯣꯏꯔꯕ꯭ꯔꯣ ꯉꯥꯁꯤ ꯌꯨꯝꯗ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯔꯤꯅꯣ ꯍꯩ ꯄꯥꯒꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯅꯄꯨꯅ ꯄꯥꯏꯔꯝꯕꯒꯤ ꯆꯩꯁꯨ ꯂꯩꯕꯗꯣ ꯃꯗꯨ ꯄꯨꯊꯣꯔꯛ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯉꯥ ꯂꯩꯔꯒ ꯊꯤꯜꯂꯛꯄ ꯃꯤꯁꯨ ꯑꯅꯤꯃꯛ ꯅꯝꯌꯥꯡꯁꯤꯡꯁꯤꯗ ꯆꯩꯁꯨꯗꯨ ꯁꯦꯠ ꯁꯥꯟꯊꯒꯦ ꯁꯥꯃꯨ ꯇꯥꯍꯥ 이돔자 ꯑꯩ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯅꯪꯅ ꯄꯨꯔꯛꯄ ꯉꯥꯁꯦ ꯄꯨꯈꯣ ꯀꯩꯅꯣ ꯃꯤ ꯃꯣꯏ ꯃꯄꯥꯗꯪꯀꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥꯇꯣ ꯅꯪ ꯅꯌꯥꯗꯨꯗ ꯉꯥꯁꯤ ꯅꯝꯁꯤꯜꯂꯧ라 ꯍꯩ ꯆꯠ ꯉꯥꯁꯤ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ
ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯀꯅꯨꯀꯣ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯏ ꯁꯥꯃꯨ ꯏꯇꯣꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯇꯜꯂꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯉꯥꯗꯨ ꯄꯨꯔꯒ ꯄ꯭ꯔꯚꯨꯞ ꯆꯠꯈꯤ ꯏꯇꯣꯁꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯁꯥꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯁꯥꯃꯨ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯁꯤ ꯆꯪꯍꯜꯂꯤꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯁꯥꯃꯨꯁꯦ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯣꯏ ꯃꯄꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯕꯨ ꯌꯦꯡꯊꯤꯔꯤꯕꯗꯨꯕꯨ ꯃꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯒꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯅꯤ ꯀꯔꯤꯕ ꯁꯥꯃꯨꯁꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯅꯦꯕ ꯑꯗꯨꯗꯤ ꯅꯣꯏ ꯅꯥꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯇꯧꯅꯨ ꯑꯩꯅ ꯌꯥꯗꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯃꯥꯒꯤ ꯁꯥꯃꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛ ꯃꯥꯒꯨꯝꯕ ꯃꯤꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯅꯥ ꯀꯩꯔꯥ ꯈꯨꯠꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯏꯕꯨꯡꯉꯣ ꯁꯥꯃꯨꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯕ ꯃꯤꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯆꯠ ꯈꯪꯕꯒꯤꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥ ꯑꯩꯒꯤꯗꯤ ꯁꯅꯥꯅꯤ ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯅꯦ ꯑꯐꯕ ꯋꯥꯈꯜ ꯇꯥꯕ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯒꯗꯕ ꯏꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯕꯨꯁꯨ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯕ ꯉꯝꯒꯗꯕ ꯏꯌꯥꯅꯨꯄꯥꯗ ꯃꯄꯥ ꯑꯩꯅ ꯊꯥꯖꯒꯅꯤ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯗꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯊꯥꯖꯔꯣꯏ ꯍꯣꯅꯦ ꯑꯩꯁꯨꯅꯦ ꯁꯥꯃꯨꯁꯦ ꯑꯐꯕ ꯃꯤꯁꯛꯅꯤ ꯈꯪꯕꯒꯤꯅꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯈꯜꯂꯤꯕꯁꯦ ꯃꯣꯏ ꯃꯄꯥꯒꯤꯁꯦ ꯑꯩꯕꯨ ꯏꯆꯥ ꯏꯉꯦꯂꯩꯒꯤ ꯃꯃꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯤꯅꯦ ꯍꯥꯏꯗꯅ ꯆꯤꯡꯅꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯃꯃꯥꯇꯣ ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯇꯦꯀꯣ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤ ꯁꯥꯃꯨꯗꯣ ꯀꯌꯥ ꯐꯕ ꯃꯤ ꯅꯠꯇꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯅꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯆꯥ ꯏꯉꯦꯂꯩꯕꯨ ꯁꯥꯃꯨꯗ ꯊꯥꯖꯒꯅꯤ ꯁꯥꯃꯨꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯆꯦ ꯏꯕꯤ ꯍꯥꯏꯕꯤꯅꯁꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯃꯈꯥ ꯌꯥꯝ ꯇꯥꯔꯦ ꯃꯃꯥꯇꯣꯟ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯃꯨꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯀꯅꯨ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗ ꯅꯪ ꯆꯤꯡꯖꯥꯏꯕꯝꯗꯣ ꯀꯥꯏꯔꯦ ꯈꯪ ꯑꯁꯤ ꯍꯥꯏꯅ ꯏꯇꯣꯁꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯕꯨ ꯊꯥꯔꯣ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯍꯧꯗꯨꯅ ꯑꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯁꯥꯃꯨꯁꯤꯗ ꯃꯥꯅ ꯐꯠꯇꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯁꯦꯜ ꯍꯥꯏꯔꯦ ꯄꯥꯏ ꯃꯕꯨꯛ ꯃꯄꯥꯎ ꯍꯥꯏꯔꯦ ꯐꯩ ꯁꯤꯗꯕꯨ ꯃꯥꯅ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯃꯤꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯅꯪꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥꯃꯨꯗ ꯊꯥꯖꯒꯅꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯊꯥꯔꯣ ꯏꯉꯦꯂꯩꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯥꯅ ꯏꯉꯦꯂꯩꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛꯅꯤ ꯈꯟꯖꯕꯅ ꯏꯉꯦꯂꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯈꯤꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯃꯆꯥ ꯏꯉꯦꯂꯩꯕꯨ ꯁꯥꯃꯨꯗ ꯊꯥꯖꯅꯕ ꯁꯤꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯣ ꯃꯥꯅꯗꯤ ꯁꯥꯃꯨ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯥꯃꯨꯅ ꯏꯉꯦꯂꯩꯕꯨ ꯃꯉꯣꯟꯗ ꯊꯥꯖꯔꯛꯅꯕ ꯍꯥꯏꯅ ꯑꯐꯕ ꯋꯥꯈꯜ ꯇꯥꯡ ꯃꯤꯁꯛ ꯁꯥꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯁꯥꯃꯨ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯒꯠ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯇꯣꯁꯥ ꯃꯥꯗꯤ ꯁꯥꯃꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ ꯏꯇꯣꯁꯥ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯣꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩꯅ ꯍꯥꯏꯔꯨ ꯉꯥꯡꯂꯨꯔꯁꯨ ꯑꯩꯗꯤ ꯄꯣꯛꯇꯕꯤꯅꯤꯅ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕꯗ ꯐꯠꯇꯅ ꯎꯕꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯋꯥꯔꯧꯈꯤꯗꯧꯔꯤꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯕु ꯑꯐꯕ ꯏꯌꯥ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯃꯤ ꯍꯌꯦꯡ ꯏꯆꯥꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩ ꯑꯊꯨꯕꯗ ꯏꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯏꯃꯥꯛ ꯅꯨꯄꯥ ꯑꯃ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥꯇꯣꯟ ꯑꯄꯪꯕꯤꯁꯤꯅ ꯏꯆꯥꯁꯤ ꯁꯥꯃꯨ ꯍꯥꯏꯕꯗꯨꯗ ꯁꯣꯏꯗꯅ ꯊꯥꯖꯈꯤꯕ ꯇꯥꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯉꯦꯂꯩ ꯑꯗꯨ ꯃꯇꯥ ꯈꯣꯏꯕꯤꯒ ꯂꯣꯏꯅꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯤꯡꯊꯦꯝꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯇꯥꯅꯤꯡꯊꯦꯝ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯈꯣꯏꯕꯤ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯟꯗꯤ ꯇꯥꯅꯤꯡꯊꯦꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯂꯣꯌꯥꯅ ꯑꯩꯁꯨ ꯎꯗꯕ ꯀꯨꯏꯔꯝꯅꯤꯗ ꯅꯪꯕꯨ ꯑꯩ ꯎꯅꯤꯡꯗ꯭ꯔꯣ ꯈꯣꯏꯕꯤ ꯀꯤꯊꯨꯝ ꯄꯨꯕ ꯃꯥꯟꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯎꯅꯤꯡꯗꯣꯏꯅꯣ ꯇꯥꯅꯤꯡꯊꯦꯝ ꯏꯇꯥ ꯏꯉꯦꯂꯩ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯖꯧꯔꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ ꯅꯊꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯁꯦ ꯅꯊꯟꯗ ꯂꯩꯔꯤꯉꯩ ꯆꯨꯔꯥꯟ ꯊꯥꯕꯅ ꯐꯥꯈ꯭ꯔꯗꯤ ꯅꯪ ꯀꯤꯖꯗ꯭ꯔꯣ ꯍꯣ ꯆꯨꯔꯥꯟ ꯊꯥꯕꯗꯒꯤ ꯅꯪ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯋꯥꯏ ꯁꯪꯅ ꯁ꯭ꯋꯥꯏꯗ ꯐꯝꯂꯨꯔꯒꯦ ꯅꯊꯟꯗ ꯐꯝꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯐꯝꯁꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯨ
ꯅꯪꯒ ꯐꯝꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯕꯤ ꯒꯝ ꯆꯠꯈꯤ ꯍꯩ ꯉꯥꯏꯈꯣꯅꯤ ꯅꯪ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯑꯩ ꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯑꯣꯏꯅꯒ ꯎꯔꯖꯥꯠꯂꯣ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯍꯩꯅꯗꯕꯗꯧ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯂꯣꯏꯌꯥ ꯈꯣꯏꯕꯤꯒꯤ ꯃꯇꯨꯡꯗ ꯆꯤꯟꯆꯠ ꯆꯠꯇꯨꯅ ꯏꯅꯈꯤ ꯇꯥ ꯂꯣꯏꯌꯥꯁꯦ ꯑꯩꯒꯤ ꯏꯇꯥ ꯈꯣꯏꯕꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯜꯂꯦ ꯄꯥꯝꯖꯕꯅꯦ ꯅꯪꯒꯤ ꯅꯇꯥꯁꯤꯅ ꯌꯥꯕꯤꯗꯕꯗ ꯉꯥꯏꯔꯦ ꯑꯗꯨ ꯏꯉꯦ ꯂꯩ ꯁꯤ ꯑꯩꯅ ꯅꯪꯒꯤꯅ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯂꯩꯔꯛꯄꯅꯦ ꯂꯧꯁꯤꯜꯂꯣ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯅꯣ ꯇꯥꯅꯤꯡꯊꯦꯝ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯕ ꯑꯗ ꯅꯪꯒꯤ ꯐꯤ ꯑꯃ ꯊꯣꯟꯕꯤꯒꯦ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯦ ꯐꯤꯁꯦ ꯃꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯐꯤ ꯈꯟꯕꯒ ꯌꯥꯝ ꯍꯩꯀꯣ ꯍꯣꯏ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯗꯧ ꯃꯥꯟꯕ ꯑꯗꯨ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯍꯞꯇꯥꯁꯤꯗ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯆꯦꯛꯁꯤꯟ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯑꯗꯣ ꯊꯥ ꯀꯌꯥ ꯂꯥꯡꯐꯩꯗ ꯂꯩꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯀꯨꯏꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯉꯦꯂꯩ ꯅꯤꯡꯊꯦꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯇꯥ ꯈꯣꯏꯕꯤꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯁꯥꯃꯨꯅ ꯃꯥꯕꯨ ꯊꯠꯇꯨꯅ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯂꯩꯕꯥꯛ ꯂꯩ ꯇꯈꯤꯂꯩ ꯑꯁ ꯅꯠꯇꯦ ꯀꯕꯣꯛ ꯂꯩ ꯀꯩꯅꯣ ꯏꯉꯦꯂꯩ ꯈꯨꯝꯗꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯅꯝ ꯀꯟꯁꯤꯟ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ ꯃꯤꯅ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯔꯒ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁꯤꯗ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅ ꯑꯁꯤꯗ ꯍꯥꯏꯗꯤ ꯑꯁꯤꯗ ꯅꯪꯅ ꯋꯥꯂꯣꯅꯁꯨ ꯅꯪꯅ ꯆꯠꯂꯨꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏꯗ ꯃꯗꯨ ꯇꯧꯅꯨ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯅ ꯅꯪ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯎꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤ ꯃꯤꯁꯛꯅꯤ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯅꯨꯄꯥ ꯑꯝꯇꯒ ꯎꯅꯕꯗꯤ ꯂꯥꯏꯔꯗꯅ ꯀꯧꯅ ꯉꯥꯡꯅ ꯐꯥꯎꯕ ꯌꯥꯔꯣꯏ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤ ꯃꯤꯁꯛꯅꯦꯕ ꯅꯪꯅ ꯈꯖꯥꯏꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯎꯔ ꯍꯥ ꯅꯪꯉꯣꯟꯗ ꯑꯗꯨ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥ ꯑꯗꯨꯒ ꯑꯩꯅ ꯎꯅꯅꯤꯡꯕ ꯃꯤꯁꯛꯀ ꯎꯅꯕꯗ ꯅꯪꯅ ꯊꯤꯡꯕ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯊꯧ ꯇꯥꯏ ꯇꯥꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯀꯩ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯀꯔꯤꯝ ꯇꯧꯗꯣꯔꯛꯇ꯭ꯔꯣ ꯅꯈꯣꯏ ꯏꯃꯥꯇꯣꯟꯅꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯊꯥꯖꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕꯅꯤ ꯀꯨꯏꯔꯔꯣꯏ ꯅꯣꯏꯗ ꯅꯪꯕꯨ ꯍꯩꯖꯕꯒꯤ ꯃꯪꯒꯣꯜ ꯀꯥꯔꯛꯀꯗꯕ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯒꯣꯜ ꯀꯥꯔꯛꯄ ꯀꯥꯏꯅ ꯑꯩꯅ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯏꯉꯦꯂꯩ ꯑꯗꯨ ꯆꯠꯈꯤ ꯏꯉꯦꯂꯩ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥꯇꯣꯟꯗ ꯃꯁꯥ ꯈꯪꯍꯟꯗ ꯁꯥꯃꯨꯗ ꯃꯥꯕꯨ ꯊꯥꯖꯅꯕ ꯁꯤꯜꯂꯝꯃꯤ ꯍꯥꯏꯅ ꯁꯥꯎꯔꯤ ꯍꯩꯃ ꯑꯄꯪꯕꯤ ꯅꯃꯥꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯗꯦꯒꯤ ꯏꯃꯥꯇꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯖꯒꯦ ꯃꯥꯒ ꯏꯃꯥꯇꯣꯟꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯁꯤꯜꯂꯤꯕ ꯁꯥꯃꯨꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯥꯅ ꯁꯦꯜ ꯐꯅꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯅꯪ ꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯅꯪꯒꯤ ꯌꯥꯏ ꯐꯅꯅꯕꯅꯤꯅꯦ ꯅꯃꯥꯇꯣꯟ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯏꯕꯨꯡꯉꯣ ꯁꯥꯃꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯌꯥꯝꯅ ꯂꯩꯔꯔꯣꯏ ꯍꯩ ꯄꯪꯒꯅꯨꯀꯣ ꯅꯪ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯃꯁꯤꯗ ꯅꯪꯁꯨ ꯌꯥꯎ ꯏꯕꯨꯡꯉꯣ ꯁꯥꯃꯨꯗ ꯂꯩꯔꯕꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯅꯒ ꯆꯥꯗꯧꯔꯤꯕꯅꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛ ꯅꯃꯥꯇꯣꯟꯁꯦ ꯇꯦꯟꯖꯩ ꯃꯇꯣꯟꯗ ꯍꯥꯞꯂꯒ ꯁꯥꯃꯨꯒꯤ ꯃꯌꯨꯝ ꯌꯧꯅ ꯑꯃꯨꯛꯇ ꯀꯥꯞꯊꯣꯛꯈꯤꯒꯦ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯀꯔꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯍꯦꯛ ꯇꯧꯕꯒ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯍꯦꯛ ꯇꯧꯕꯒ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯥꯃꯨꯗꯨ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯁꯨꯝ ꯊꯥꯖꯅꯕ ꯂꯥꯛꯅꯔꯤꯕꯁꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯐꯕ ꯃꯤꯁꯛꯇꯨꯕꯨ ꯅꯣꯏꯅ ꯐꯠꯇꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯃꯨꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯦꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯁꯥꯃꯨꯗꯣ ꯑꯐꯕ ꯃꯤꯅꯦꯗꯤ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯂꯤꯕ ꯍꯥ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯅꯅꯥ ꯄꯥꯜꯂꯤꯕꯗꯨ ꯂꯩꯇꯦꯡꯒꯤ ꯄꯥꯜꯂꯤꯔꯣ ꯃꯤꯅ ꯁꯥꯃꯨꯒꯤ ꯃꯔꯝꯗ ꯁꯤꯕꯣꯟ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤ ꯅꯪ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕ ꯑꯗꯨꯗꯤꯅꯦ ꯃꯤꯅ ꯀꯜꯂꯛꯇꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯀꯥꯡꯕꯨꯅ ꯁꯥꯃꯨꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅꯦ ꯉꯁꯤ ꯑꯩꯅ ꯐꯨꯕ ꯁꯣꯏꯔꯣꯏ ꯃꯃꯥꯇꯣꯟ ꯅꯪ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯃꯨꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯔꯛꯀꯅꯨ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯃꯨ ꯍꯥꯏꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯀꯣ ꯑꯩꯅꯦ ꯃꯥꯕꯨ ꯌꯥꯝ ꯍꯩꯅꯗꯦ ꯁꯣꯝꯗꯅ ꯁꯥꯃꯨ ꯑꯗꯨ ꯃꯇꯥꯎ ꯑꯃꯒ ꯌꯨ ꯊꯛꯇꯨꯅ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯐꯝꯂꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯏꯉꯦꯂꯩꯅ ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯕ ꯑꯩ ꯌꯥꯝ ꯆꯥꯛꯏ ꯀꯩ ꯏꯉꯦꯂꯩꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯃꯤꯅ ꯅꯨꯄꯥ ꯎꯅꯖꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ
เฮ้ยอปังยังไงเลยดูไอ้กันหนุ่มสีนตระบสูมวยมาม่าตัวนั้นมาสั่นปีดไอ้งูนัดท่าสันนี่ให้ดันให้ดิไอ้คุยมานะสูมวยมาม่าเด้อมาม่าไอ้เสร็จก็ให้ดันให้บดเด้อมวยกี่มาม่าน่ะฮาเราอย่ารักเล่มนี่ฮะคุยนู่นยังไงเลยกี่มาม่าตัวดูมึงเอาซะปัจจุบันปีดูบุสิกี่วอกตัวบุญบ้าสิเด้อท่าสันนี่ก็ให้ดันให้ดิบดูนั่นดิมากี่มามิเด้อมาสิกี่สามูให้ไปเสียยามฮาวมีอ้อยน่ะอูรุบซะนั่นจังก็อะตัวบีกงเนี่ยบีนบีอาหารน่ะทำลำมาซานุ่งสีเดบกี้มางน่ะสิลิบซะละมวยมาม่าตัวบีตัวน่ะถ้าว่าไอ้น่ะสามูสิเด้ออิงเอเลยพิสิละกะอิงเอเลยบุมางน่ะสิลิบวยนี่นุ่งไอ้ดิพิสิลิงเอเลยตัวมาสิกี้สามูให้สิเลยเดบดีนุ่งไอ้บักชุพักมาสิกี้สามูสน่ะคุยริบนบีคุยยามสิกะเงาริบะมามิดคงเงาสิกะโอ้ยอีเต้าพิสักก็อินุนังน่ะน่ะทันน่ะมุรุมสลิบตัวฮะฮิดักตุปิโรคาราก็ทักษิณกิไอ้กี่ทำไมเสียยำใจโว้สิทักษิณเลยทักษิณอะดูก็คาราทุนน่ะสิครูก็น่ะฮะก็ริบทักษิณเลยฮิดักตัวน่ะเต้าน่ะเสียบาตอมจะรักให้ใจริบนุ่งชีเนี่ยกี่เต้าสิอีเต้าหายเองไอ้เนี่ยอิงเอเลยก็ลูกหงแล้วประการดาไอ้หนุ่มสิคุยริบน่ะพี่ไม่ยำสิเด็กกี่ก็ไอ้เด็กกี่มาสักทีบีมาไอ้น่ะนั่งกี่เดมักตะไคบีปามจะได้นั่งน่ะคุยเรื่องมันน่ะพี่ก็ไอ้เล่าบังงำซะเลยเลี้ยมน่ะพี่น่ะสมาดูมาดีไอ้สิปามใจโนมากินมิดนี่ทารกไก่เทลได้ปวดเลยด้วยเลยไงสามูนมาบุกเอารักลำมีดุมจ้าเฮ้ยสามูอ่ะกะรีเลยนี่ดุมจ้านี่จังนับปีอันนั้นว่าเป็นสมยังลำบันนี่ดาโอ้โหอันดีอีดุมจ้าเลยนึงบุตรเลยน่าจะน่าเสียด้วยนะผู้ถูกเจริญกี่ยาเรดอีดุมจ้ากี่เสียยาวรีมาสินะดุมเลยกี่นั่งกี่เสียตัวนั่งกระดุมทำจินเจ้าอีฮันนี่ได้ดุมจ้าไอ้เนี่ยสุ่มอีดุมจ้าเฮ้ยไอ้คุยอิงเกลเฮ้ยพิจารณาบุกี้เลยกี่บุนี่ก็ได้อีดมสากี่เข้าตัวน่าจะไปบิกอีดมสาววารัมเลยอุนทงสุภาพเครดก็ไอ้ยาอ้อยตัวรีบเสียสิเดวไอ้นี่สานปีตัวน่ะขนาดปีด้วยเนาะอาศิขันน่ะโมโมนกเซสามุนเซลปุถุตัวน่ะงาสักยินสังน่ะปีไม่ยามมันเลยดำอาสุมน่ะไก่เที่ยวเด็กเลยไปยาบักกะรีนกขระเลยดำตุงสามุนน่ะทารุกิข้าวตัวไปบิตัวน่ะวาริสาตัวน่ะมายุ่มตำน่ะลักลำมีดมสาไอ้คุยมาเนอะมังกรการักปกิว่าหูตัวรีมาดูกำลังสิเกอะดูกี่บุนักคุยน่ะพาบุญมีน่ะมาเย่งแล้วก็ยุ่งกี่ฮัลทาร์โออะดูที่บอกสิอีมาดตำแล้วก็อะทูบดมังกรก็ฮัลลักลักอะดูงี้เลยเนี่ยดียารักกันนี่ก็มากี่โมงดูยารักต้องยามันดีนี่ยารักกันนี่มาไอ้เนี่ยเทียมโนบุตรบุมาเนี่ยยาแต่เพิ่งมีไฮบริดสิเด็กกี่ดีเนี่ยอีดมสาเกาลันอีมาไฮนี่แต่เกาลุยาสิอะอีดมสาเนี่ยยาไก่ตัวไฮรักไปสิดีไก่ตัวไก่ด้วยเนาะอีไก่เนาะยาสิพาเรไอ้สูทงกายกสิเลยอะดูเนี่ยสังเลกี้เข้าดูปีโรเข้าสิยุ่งพาวเวอร์ทิ้งจินบิเรมกี้ดมนั่นเองอินเดียปกไฮดรสุเนี่ยอีมาอ้อยเนี่ยตุ้มกงนี่นั่งทงกายกระบนี่ยาเลยอีมาดุมเข้าสิทางจินครกี้ตุ๊อาดานักกุยบุ้งสิทางหายก็เลยสิอูเรดนะมันอูรบดีนั่งงมุเย็นเดียมทารักสวยบุกุมสวยดัดปีครกี้โอ้ยอะดูดีนายานุปาเลี้ยวเลยก็โอ้ยทารกสามูดกี้เข้าดูเล่าดูนะมายุ่มลมเดสังลักลำมีมานะสังลักปะดามาปูรอยไปอีตัวซาดูทางไปดูนะสมังเงดูดาให้ดูเลยรำมีเย็นนบกิลันมิสิงบุไม่ที่บปีระเซเจนซิโลลันมิซาเจนซิโลนิ่งหันนบยาสุกนารีบลันพัมซีอิมาเลยบักกิดามักกันอาศัยให้ในอีตัวซาทางดูให้ดูสวงมาตาวดูทารุตาวริเซียงว่าให้บกิมาตากุมมาปูรอยไปได้ยังดูนะอิมุงเดสังกิเกตาวอดูบุอีตัวซานะทารุบุทัดดูนะก็ได้เดเซียนกันนี่ปังเดบันิงทังไม่ทีระนี่ขังเมื่อกี้น้ำไม่เลยดินเสียเลยกันมิกิทีก็เราหนุ่มเสียงบุญมังงานี่สุกนั่งบุไม่ทีบปีกี่ให้ดินสุกนารีบลันพับนั่งบุตรไรนะไอ้เนี่ยทัดุกระดุมนัดเองคุณไล่ไปขัดลูนึกป้ามันสาทกนะลันเทียงนะสิปังเดบอัสไก่เทียนสัตว์รู้เมื่อกี้ว่าอันเดกว่าวันนี้มวยแบบป้ายังเย็นแล้วกันหนูก็ฮันดูเสียไอ้ยิ่งมุงจังเกงอสีดีนังเสียแล้วภาษีหินพัมเลยเด็ดนิ่งเท่าใหญ่ตำบ่ไอ้กี่เย็กนะบดีไอ้น่ะมาเลี้ยมอสิเดกี้มารูปังน่ะมังหันกันน่ะฮักผู้ฮักตัวน่ะไอ้กี่ว่าสักงักเลยน่ะฮักอีเคียงตันลันบุงงสิอีกี่ตุริเฮลโอยน่ะเสียนฮันเลยดอกอัสไอ้ดีเนี่ยตีลิเฮมวยมาป้านังสิกี่บ่มูอยากสิลิทาง
wo kari wo chongbaga phanbaga kidu gisileko Itosa magi nupina hairibadu tada thang adu hai haidun songli adubu khongpham sahudraduna uptrun tusilami ayo ai sire aima sokpro as moi mapa nangne sipap na phom khangdan sibatar si kai sokke asi haina mapuroi bigi asokpadubu yengbiri kairobagi yongdong na pangchong na songli no soidan tusinbada thangduna ga thilamlabadi kamdawni ai sumai tusini di kanana khangni gene iso si aina haithoi singthoi mi oibagi tusinbada thangsin su ogrimni ko kana gumba apangba mi moiramlabadi tusinbada thangsin ado lengsindana siradau wo yare khongdu ba libse hidang ta hapiruso hai magi thoibiya tabra nangbo isang na pi mana masing sia amta lausilu lause nga si yaurei nga si thongna si hojikidi odo yam leireita mana masing sidi ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛ ꯆꯥꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯄꯠꯇꯅ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯃꯃꯥꯇꯣ ꯅꯪ ꯑꯍꯣꯏꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯥꯇꯣ ꯄꯠꯁꯤꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯊꯥꯔꯣ ꯁꯥꯃꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯒ ꯃꯄꯨꯔꯣꯏꯕꯒꯅ ꯁꯥꯎꯔꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨ ꯌꯥꯝꯗꯕꯅꯤꯗ ꯏꯆꯥꯅ ꯌꯥꯝꯃꯤ ꯄꯠꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯒꯅ ꯅꯃꯥꯕꯣꯛ ꯍꯣꯏꯗꯁꯨ ꯈꯔ ꯍꯦꯛ ꯄꯤꯕꯤꯈ꯭ꯔꯣ ꯍꯣꯏ ꯃꯥꯇꯣ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯏꯟꯁꯥꯡ ꯈꯔꯁꯦ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯂꯒꯦ ꯉꯥꯁꯤꯁꯨ ꯁꯦꯝꯕꯤꯔꯝꯂꯒꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯅ ꯆꯠꯄꯗ ꯊꯦꯝꯕꯨꯡꯗꯣ ꯑꯩꯒꯤꯗꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯔꯝ ꯀꯩꯒꯤꯅꯣ ꯄꯥꯄ ꯏꯄꯥꯒꯤ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯥꯏꯕ ꯇꯣꯔꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕꯗ ꯂꯩꯊꯦꯛꯈ꯭ꯔꯤꯅꯣ ꯄꯥꯄ ꯇꯨꯁꯤꯟꯕꯗ ꯇꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯦꯝꯕꯨꯡꯗꯣ ꯀꯧꯔꯛꯂꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯃꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯑꯗꯨ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯅ ꯏꯉꯦꯂꯩꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯃꯨ ꯑꯃꯗꯤ ꯁꯥꯃꯨꯒꯤ ꯃꯄꯥ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯊꯥꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤ ꯏꯗꯣꯆꯥ ꯅꯆꯥꯗꯣ ꯑꯩꯈꯣꯏ ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯃꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ ꯅꯣꯏꯒꯨꯝꯕ ꯑꯃꯒ ꯑꯩꯈꯣꯏ ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯍꯣꯏꯒꯨꯝꯕ ꯑꯃꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯈꯣꯏꯃꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯊꯥꯒꯠꯇꯨꯅ ꯉꯥꯡꯕꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯥꯔꯤ ꯏꯗꯣꯆꯥ ꯃꯥꯗꯤ ꯇꯥꯅꯤꯡꯗꯕꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯅꯨꯄꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯏ ꯑꯩꯈꯣꯏ ꯁꯥꯃꯨꯁꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯗ ꯋꯥꯈꯜꯒ ꯇꯥꯈ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥꯒ ꯁꯤꯖꯤꯟꯅꯕ ꯃꯤ ꯅꯠꯇꯦ ꯍꯣꯏ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥ ꯈꯔ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯌꯨ ꯈꯖꯤꯛꯄꯨꯗꯤ ꯊꯛꯆꯩꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅꯒ ꯊꯛꯄ ꯅꯠꯇꯦꯗ ꯈꯔꯨꯡ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯃꯨꯛꯇꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯃꯩꯈꯨꯁꯨ ꯈꯔꯕꯨꯗꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯁꯨ ꯌꯥꯝꯅꯒ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦꯗ ꯅꯣꯡꯃꯗ ꯕꯤꯔꯤ ꯃꯄꯨꯟ 2-3 ꯈꯛꯇꯅꯤ ꯌꯥꯝ ꯐꯕ ꯋꯥꯈꯜ ꯇꯥꯕ ꯑꯉꯥꯡꯅꯤꯗ ꯑꯩꯈꯣꯏ ꯁꯥꯃꯨꯗꯤ ꯋꯥꯈꯜ ꯇꯥꯕꯗ ꯅꯠꯇꯅ ꯃꯕꯨꯛꯆꯦꯜꯁꯨ ꯑꯗꯨꯝꯅ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯅ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯆꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯋꯥꯜꯂꯒ ꯄꯤꯊꯛꯂꯤꯕꯅꯤ ꯃꯄꯥ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤꯅ ꯊꯕꯛꯀ ꯁꯨꯛꯁꯨ ꯁꯨꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯍꯜ ꯅꯨꯄꯥꯗꯨ ꯋꯥꯀꯥ ꯌꯥꯎꯔꯛꯄꯗꯨꯗ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯇꯨꯃꯤꯟ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯨ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗꯔꯤꯔꯣ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯋꯥꯀꯥ ꯌꯥꯎꯔꯦꯅ ꯏꯗꯣꯆꯥ ꯏꯆꯜ ꯏꯕꯦꯝꯃ ꯊꯥꯔꯣꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯈꯣꯏꯃꯨꯒꯤ ꯏꯕꯦꯝꯃꯗꯨꯒ ꯃꯣꯏ ꯅꯨꯄꯤ ꯃꯁꯦꯜꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤ ꯌꯥꯅꯔꯦ ꯍꯥꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯍꯣꯡꯗꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯥꯏꯕꯨꯡꯉꯣꯒꯤ ꯏꯇꯩꯃꯒꯗꯨꯔꯣ ꯃꯣꯏ ꯑꯅꯤ ꯌꯥꯅꯔꯦ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯃꯥꯁꯨ ꯌꯥꯅꯔꯦ ꯃꯄꯥ ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯅꯔꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯀꯨꯏꯊꯗꯨꯅ ꯊꯝꯒꯗꯕꯒꯤ ꯁꯔꯨꯛ ꯁꯠ ꯍꯦꯛꯇ ꯍꯣꯡꯂꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯇꯥꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯕ ꯃꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯃꯣꯠ ꯇꯤꯟꯅꯕ ꯌꯥꯅꯕꯗꯨꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯃꯁꯦꯜꯅ ꯍꯦꯛꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯂꯦꯞꯊꯣꯛꯅꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗ ꯃꯄꯥꯏꯅ ꯑꯌꯥꯕꯁꯨ ꯄꯤꯈꯤꯕ ꯂꯩꯇꯦ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯩ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯔꯧꯕꯤꯅꯨ ꯇꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯔꯝꯗꯤ ꯇꯥꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯗꯣ ꯑꯩꯅ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯖꯗꯦ ꯏꯆꯥꯅꯨꯄꯤꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯗꯦ
ꯑꯗꯨꯅ ꯏꯁꯥꯅ ꯄꯥꯝꯗꯕ ꯏꯁꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯃꯄꯥ ꯑꯩꯅ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯖꯔꯣꯏ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯈꯣꯏꯃꯨ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯍꯦ ꯏꯇꯣꯆꯥ ꯅꯪꯒꯤꯗꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯩꯒꯤ ꯋꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯇꯕ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯐꯣꯡ ꯁꯤꯡꯅꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯧꯒꯤ ꯂꯩꯃꯒꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯑꯦꯍꯦ ꯈꯣꯏꯃꯨ ꯑꯩꯕు ꯏꯀꯥꯏꯕ ꯄꯤꯕ ꯈꯪꯕꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯃꯨ ꯁꯥꯎꯅ ꯃꯄꯤ ꯀꯟꯗꯨꯅ ꯆꯠꯈꯤ ꯈꯣꯏꯃꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯏꯇꯣꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯣꯏꯃꯨꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯊꯥꯔꯣ ꯄ꯭ꯔꯔꯞ ꯊꯣꯔꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯕꯤꯈꯤꯗ꯭ꯔꯤꯕꯁꯤꯕꯣ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯀꯗꯕ ꯅꯠꯇꯤꯌꯦ ꯃꯣꯏ ꯃꯄꯥꯅ ꯀꯔꯤꯒꯤꯅꯣꯕ ꯑꯁꯨꯛ ꯐꯖꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯁꯤꯗ ꯇꯔꯥꯏꯅ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯏꯆꯦꯃ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯦ ꯏꯆꯦꯃ ꯏꯕꯦꯍꯥꯏꯕꯤꯅ ꯑꯩꯕꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯀꯥꯟꯗ ꯌꯥꯔꯛꯇꯦ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ ꯑꯩꯁꯦ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤꯅꯦꯗꯅ ꯍꯥꯏꯅꯔꯝꯂꯅꯤ ꯍꯥꯏꯋꯥꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯥꯃꯨꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯅꯪꯅ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯂꯤꯕꯁꯤ ꯅꯪ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯣꯞꯅꯤꯡꯗꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯥꯃꯨ ꯍꯥꯏꯗꯨꯗ ꯅꯆꯥꯅꯨꯄꯤꯁꯤ ꯊꯥꯖꯔꯒ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅ ꯋꯥꯅ ꯂꯩꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯃꯨꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄ ꯌꯥꯏꯀꯣ ꯍꯦꯛ ꯄꯜꯂꯛꯄꯗ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪ ꯌꯥꯔꯦ ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩꯗꯤ ꯄꯣꯛꯇꯕꯤꯅꯦ ꯃꯥꯒꯤ ꯃꯃꯥ ꯑꯁꯦꯡꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯏꯆꯥꯒꯤ ꯌꯥꯏꯐꯅꯅꯕ ꯁꯤꯟꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯅꯦ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤ ꯐꯠꯇꯅꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛꯁꯤꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯄꯥ ꯈꯪꯖꯤꯟꯕꯤꯌꯨ ꯑꯩꯗꯤ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯐꯅ ꯎꯕꯤꯗꯣꯏꯅꯣ ꯑꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯅ ꯏꯉꯦꯂꯩꯗ ꯃꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯑꯩꯕꯨ ꯅꯃꯥꯅꯤ ꯈꯟꯕ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯅꯗ ꯅꯪꯕꯨ ꯏꯆꯥꯅꯤ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯃꯥꯅꯤ ꯍꯥꯏꯗꯅ ꯈꯟꯕ ꯉꯝꯗꯦ ꯏꯆꯥꯒꯤ ꯐꯅꯕ ꯁꯤꯜꯂꯨꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯦꯗꯅ ꯏꯆꯦ ꯏꯕꯦꯍꯥꯏꯕꯤꯅ ꯑꯩꯕꯨ ꯀꯔꯤꯅꯦ ꯈꯜꯂꯝꯒꯅꯤ ꯌꯥꯔꯦ ꯑꯩꯕꯨꯅꯦ ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯠ ꯑꯩꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕꯗ ꯅꯣꯏꯅ ꯌꯥꯎꯕꯤꯒꯗꯕ ꯅꯠꯇꯦ ꯏꯃꯥꯇꯣꯟ ꯌꯥꯔꯦ ꯀꯧꯔꯛꯀꯅꯨ ꯅꯣꯏꯅ ꯄꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯊꯧ ꯅꯠꯇꯅ ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯨꯕꯒꯤ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯣ ꯏꯃꯨꯡꯗ ꯄ꯭ꯔꯔꯞ ꯆꯪꯈꯤ ꯃꯇꯧ ꯑꯗꯨ ꯏꯉꯦꯂꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯃꯥꯇꯣꯟꯁꯤ ꯑꯃꯨꯛꯇ ꯊꯦꯝꯕꯤꯔꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯄꯥꯕ ꯏꯇꯣꯆꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯈꯜ ꯐꯦꯟꯕꯤꯁꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯤꯗꯦꯗꯅ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯁꯥꯃꯨ ꯃꯥꯗꯤ ꯏꯉꯦꯂꯩꯒꯤ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯌꯥꯔꯛꯇꯕꯗꯨꯗ ꯃꯩ ꯍꯧ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯐꯩ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏꯗꯒꯤ ꯍꯣꯠꯅꯔꯕꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯅꯝꯗꯅ ꯑꯣꯏꯔꯕꯁꯨ ꯐꯥꯔꯒ ꯂꯧꯅꯦꯕ ꯑꯩꯅ ꯏꯀꯨꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯗꯨꯒꯤ ꯍꯟꯅꯨꯕ ꯀꯣꯛꯇꯥꯡ ꯃꯗꯨ ꯁꯥꯃꯨ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯏꯉꯦꯂꯩꯒꯤ ꯃꯃꯥꯇꯣꯟꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯌꯥꯝ ꯄꯥꯝꯕ ꯃꯣꯏꯒꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯃꯥ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯜꯂꯛꯇꯅꯕ ꯑꯁꯤ ꯍꯥꯏꯅ ꯁꯥꯃꯨ ꯑꯗꯨ ꯏꯉꯦꯂꯩꯒꯤ ꯃꯄꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯌꯥꯔꯛꯇꯦ ꯍꯥꯏꯗꯅ ꯏꯉꯦꯂꯩꯒꯤ ꯃꯄꯥ ꯏꯇꯣꯆꯥꯕꯨ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯏꯉꯦꯂꯩꯒꯤ ꯃꯄꯥ ꯃꯆꯥꯅ ꯌꯥꯗꯦ ꯃꯥꯕꯨ ꯃꯈꯣꯏꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯇꯣꯟ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯔꯣꯏ ꯆꯥꯅꯤꯡꯗꯦ ꯆꯥꯛ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟ ꯍꯛꯆꯥꯡ ꯁꯣꯟꯖꯤꯜꯂꯅꯤ ꯁꯣꯟꯒꯦ ꯁꯣꯟꯖꯁꯅꯨ ꯑꯩꯅ ꯅꯥꯔꯒ ꯅꯣꯏꯅ ꯌꯥꯎꯕꯤꯒꯗꯕ ꯅꯠꯇꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯊꯟꯇ ꯇꯨꯃꯤꯟ ꯂꯩꯒꯦ ꯏꯃꯥꯇꯣꯟ ꯊꯣꯛꯈ꯭ꯔꯣꯗꯤ ꯊꯣꯛꯈ꯭ꯔꯣꯗꯅ ꯏꯉꯦꯂꯩ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯇꯣꯟꯒꯤ ꯁꯥꯛ ꯁꯔꯨꯛ ꯑꯗꯨ ꯁꯃꯨꯛ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯨꯞꯂꯒ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯏꯃꯥꯇꯣꯟꯁꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯆꯥ ꯍꯥꯏꯕ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯈ꯭ꯔꯁꯤꯔꯅꯦ ꯌꯥꯔꯨꯔꯒꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯑꯁꯨꯝꯅꯤ ꯏꯃꯥꯇꯣꯟꯅ ꯃꯆꯥ ꯍꯥꯏꯕ ꯋꯥꯔꯧꯔꯤꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯗꯦ
ꯅꯣꯡꯃꯇ ꯑꯩꯕꯨ ꯄꯣꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯖꯔꯛꯇꯕ ꯏꯃꯥꯇꯣꯟꯅꯤ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯖꯗꯨꯅ ꯌꯣꯛꯆꯔꯛꯄ ꯏꯃꯥꯇꯣꯟ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯁꯤ ꯈꯟꯅ ꯏꯪꯉꯦꯜꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯇꯣꯆꯥ ꯑꯗꯨ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯁꯨ ꯆꯨꯈꯤꯕꯒꯤ ꯂꯝꯕꯤꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯏ ꯏꯇꯣꯆꯥ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯁꯤꯜ ꯊꯧꯕ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯍꯜꯂꯛꯂꯦ ꯅꯠꯇꯦ ꯁꯤꯜ ꯑꯇꯣꯟꯕꯗꯨ ꯁꯤꯡꯉꯛꯑꯣꯅ ꯍꯥꯏꯔꯒ ꯍꯥꯠꯀꯤꯁꯨ ꯁꯤꯜ ꯄꯤꯕ ꯉꯝꯂꯣꯏ ꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯜ ꯃꯄꯨꯗꯒꯤ ꯁꯤꯜ ꯄꯨꯈꯤꯕ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯅꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯤ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯈꯩ ꯅꯨꯄꯥ ꯋꯥꯗ ꯅꯨꯄꯤ ꯃꯥꯅ ꯍꯩꯄꯥꯒ ꯁꯥꯔꯗꯅ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯃꯆꯤꯟꯅ ꯇꯨꯝꯕꯗꯣ ꯂꯩ ꯊꯥꯔꯒ ꯇꯦꯝꯊꯣꯛꯀꯗꯕꯅꯤ ꯃꯗꯨ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯃꯨꯅ ꯃꯥꯒꯤ ꯑꯅꯦꯛꯄ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯏꯇꯣꯆꯥꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡꯂꯛꯂꯝꯃꯤ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯁꯥꯃꯨ ꯀꯔꯤꯅꯣ ꯍꯥꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯆꯤꯟꯃꯦꯟꯒ ꯍꯅꯨꯕ ꯀꯣꯛꯇ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯏꯀꯥꯏ ꯄꯤꯔꯛꯄ ꯅꯪ ꯉꯁꯤꯗꯤ ꯁꯥꯃꯨ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯏꯪꯉꯦꯜꯂꯩꯕꯨꯁꯨ ꯑꯩꯅ ꯅꯝꯗꯅ ꯂꯧꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯏꯇꯣꯆꯥꯕꯨ ꯁꯥꯃꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯊꯥꯡꯂꯒ ꯄꯨꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯣꯌꯥꯅꯁꯨ ꯎꯔꯝꯃꯤ ꯂꯣꯌꯥꯅ ꯀꯩꯅꯣ ꯑꯥꯗꯒꯤꯁꯤꯕꯨ ꯅꯨꯄꯤ ꯐꯥꯔꯤ ꯆꯠꯂꯣ ꯃꯣꯏꯅ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯤꯁꯤ ꯅꯨꯄꯤꯔꯣ ꯀꯩꯅꯣ ꯃꯀꯣꯛ ꯇꯥꯡꯕꯗꯧ ꯇꯧꯏ ꯂꯩꯁꯥꯕꯤ ꯂꯨꯀꯣꯛꯄꯤ ꯑꯣꯏꯔ ꯆꯠꯂꯣ ꯀꯥꯟꯅꯗꯤ ꯇꯥꯎ ꯅꯨꯄꯤꯁꯦ ꯀꯟꯕꯤꯔꯨꯁꯤ ꯑꯗꯨꯒ ꯑꯩꯅꯦ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦ ꯈꯣꯏꯕꯤꯅꯁꯨ ꯌꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯒ ꯅꯨꯄꯤꯁꯦ ꯀꯜꯂꯨꯈꯤꯒꯦ ꯅꯪꯅ ꯅꯨꯄꯤ ꯀꯟꯅꯤꯡꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥ ꯐꯪꯅꯕꯒꯤ ꯑꯣꯏꯔꯦ ꯂꯥꯎ ꯂꯥꯎ ꯈꯔ ꯊꯨꯅ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯦꯟ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝꯁꯨ ꯂꯣꯌꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯏꯇꯣꯆꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯌꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯃꯌꯥꯝ ꯆꯦꯜꯂꯨ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯁꯥꯃꯨꯅ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯆꯦꯜꯍꯧꯔꯒꯦ ꯂꯣꯌꯥꯅ ꯍꯦ ꯊꯤꯅꯣꯏꯕ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣꯅ ꯅꯨꯄꯤꯒ ꯐꯥꯔꯗꯅ ꯅꯪ ꯅꯌꯥꯡꯂꯦꯟꯗꯨꯗ ꯅꯦꯠꯈꯥꯏꯒꯦ ꯉꯥꯏꯈꯣ ꯃꯁꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯐꯨꯔꯨꯔꯒꯦꯗꯣ ꯃꯁꯤ ꯇꯥꯟꯅꯔꯒꯦꯗꯣ ꯃꯁꯦ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦꯁꯦ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯕ ꯇꯥꯟꯅꯧꯔꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯗꯣ ꯏꯇꯣꯆꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯂꯣꯌꯥ ꯏꯉꯛ ꯉꯛꯅ ꯀꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯥꯔꯒ ꯄꯨꯔꯤꯗꯣ ꯅꯪꯂꯣ ꯑꯍꯜ ꯃꯥꯅꯤꯅꯦ ꯀꯔꯤꯅꯣ ꯃꯥꯟꯗ꯭ꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯩꯁꯥꯕꯤꯅꯤꯅ ꯀꯟꯕꯤꯔꯨꯔꯒ ꯁꯤꯗꯤ ꯄꯨꯄꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯗꯥꯎꯗꯤ ꯀꯩꯅꯣꯗ ꯆꯩꯅ ꯀꯜꯂꯒ ꯂꯩꯗ ꯆꯣꯡꯉꯤꯗꯨꯅꯤ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯋꯥꯊꯤ ꯉꯥꯡꯅ ꯈꯨꯔꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯍꯜꯕꯨ ꯐꯥꯔꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯃꯤ ꯅꯦꯛꯂꯒ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯂꯣꯌꯥꯅ ꯐꯔꯝꯃꯣꯏ ꯈꯪꯉꯤ ꯃꯁꯛꯇꯣ ꯖꯨꯝꯃꯥ ꯍꯦꯛ ꯆꯦꯜꯂꯗꯨꯅꯤ ꯃꯕꯨ ꯏꯀꯪ ꯀꯪꯈꯩ ꯁꯦꯒ꯭ꯔꯥꯛꯇꯨꯅꯒ ꯏꯆꯦꯡ ꯍꯦꯛ ꯆꯦꯡꯁꯤꯜꯂꯗꯨꯅꯤ ꯊꯤꯕꯗ ꯅꯠꯇꯅ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯝꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯦꯕ ꯅꯤꯡꯊꯦꯝꯅ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯗꯨꯅ ꯃꯣꯏꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯑꯗꯨ ꯈꯨꯔꯥꯕꯨ ꯀꯥꯏꯗꯒꯤꯅꯣ ꯅꯆꯥ ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯂꯒꯦ ꯑꯩꯕꯨꯗꯤ ꯈꯨꯜꯁꯤꯗꯒꯤꯅꯤꯅꯦ ꯌꯨꯝꯕꯨꯗꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤꯔꯣ ꯑꯗꯨꯗ ꯏꯗꯣꯝꯆꯥ ꯑꯃ ꯂꯩ ꯈꯨꯔꯥ ꯂꯣꯌꯥꯅ ꯐꯠ ꯍꯥꯏꯔꯛꯄꯅꯤ ꯅꯠꯇꯦ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝ ꯂꯩꯔꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯪꯂꯒ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗꯒꯤꯔꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯇꯥꯎ ꯑꯃ ꯂꯩ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗ ꯃꯅꯤꯡ ꯄꯥꯡꯅ ꯆꯪꯂꯒ ꯑꯋꯥꯡꯂꯣꯝꯗ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯍꯩ ꯏꯕꯨꯡꯉꯣ ꯋꯥꯁꯤ ꯅꯪ ꯑꯣꯏꯅ ꯉꯥꯡꯂꯒꯦꯔꯥ ꯅꯪ ꯇꯥꯛꯂꯛꯀꯦꯔꯣ ꯅꯤꯡꯊꯦꯝꯅ ꯑꯋꯣꯏꯕ ꯏꯇꯥꯎ ꯂꯣꯌꯥ ꯅꯪꯁꯦ ꯌꯥꯝ ꯌꯦꯠꯂꯤ ꯀꯥꯟꯅꯗꯦꯁꯦ ꯈꯨꯔꯥ ꯅꯆꯥ ꯑꯩꯈꯣꯏ ꯈꯨꯔꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯇꯣꯆꯥ ꯑꯗꯨ ꯅꯤꯡꯊꯦꯝꯒ ꯂꯣꯌꯥꯒꯅ ꯃꯌꯨꯝ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯏꯇꯣꯆꯥ ꯃꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯨ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯇꯣꯆꯥꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯏꯇꯣꯆꯥ ꯑꯁꯤ ꯏꯪꯉꯦꯜꯂꯩꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯏꯪꯉꯦꯜꯂꯩꯁꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯏꯇꯣꯆꯥꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯒ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯁꯤꯒꯅ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯌꯦꯡꯅꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯤꯕꯨ
ꯌꯥꯏ ꯑꯩꯗꯤ ꯌꯥꯔꯦꯗ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯔꯝꯕꯗꯒꯤ ꯐꯠ ꯐꯠ ꯂꯩꯊꯣꯛꯅꯩ ꯅꯤꯡꯊꯦꯝꯅ ꯈꯨꯔꯥ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯑꯣ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯌꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯆꯠꯈꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯗ ꯀꯅꯥꯅꯣ ꯃꯣꯏꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯂꯩꯈꯣꯝꯒ ꯏꯇꯩ ꯀꯩꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯌꯥ ꯅꯨꯄꯥ ꯁꯥꯃꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯍꯥꯠꯅ ꯃꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯂꯤꯃꯤꯅꯦ ꯍꯥ ꯁꯥꯃꯨꯅ ꯃꯣꯏ ꯃꯄꯥꯕꯨ ꯐꯥꯔꯒ ꯍꯥꯠꯅꯕ ꯁꯤꯜꯂꯛꯑꯦ ꯍꯣꯏ ꯁꯤꯜꯂꯛꯂꯤꯃꯤꯅꯦ ꯀꯔꯤꯅꯣ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯁꯥꯃꯨ ꯍꯩꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯑꯁꯤ ꯌꯧꯅ ꯐꯠꯂꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯁꯥꯃꯨ ꯍꯩꯕ ꯅꯨꯄꯥꯗꯨ ꯑꯐꯕ ꯃꯤ ꯅꯠꯇꯦꯗꯅ ꯅꯪꯅ ꯌꯥꯝ ꯊꯥꯒꯠꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯍꯧꯗꯕ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯃꯥꯡꯍꯜꯂꯝꯗꯧꯕ ꯈꯤꯇꯪꯉꯥꯏꯗ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯃꯥꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯈꯪꯅꯤ ꯃꯥ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯀꯗꯕꯅꯤ ꯃꯥꯒꯨꯝꯕꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯑꯁ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯕ ꯃꯥꯕꯨꯅꯦ ꯌꯥꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯏꯃꯥꯇꯣꯟ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯈꯨꯂꯥꯛꯄꯗ ꯇꯥꯎꯁꯤ ꯍꯣꯏ ꯆꯠꯁꯤ ꯃꯣꯏ ꯃꯄꯥ ꯅꯪ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄ ꯎꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯪꯉꯦꯜꯂꯩꯒ ꯊꯔꯣꯒꯗꯨ ꯈꯨꯂꯥꯛꯄꯒꯤꯗ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯥꯃꯨꯗꯨ ꯈꯨꯂꯥꯛꯄꯗ ꯇꯥꯛꯇꯨꯅ ꯃꯥꯅ ꯏꯇꯣꯆꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯥꯕꯨ ꯈꯨꯂꯥꯛꯄꯅ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯕꯗꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯪꯉꯦꯜꯂꯩꯗꯨ ꯅꯤꯡꯊꯦꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯩꯗꯤ ꯅꯣꯏ ꯄꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯧꯔꯦ ꯁꯥꯃꯨ ꯍꯩꯗꯣ ꯅꯪꯉꯣꯟꯗ ꯀꯔꯟ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯗꯤ ꯈꯔ ꯌꯥꯝ ꯐꯨꯔꯝꯒꯗꯧꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯒ ꯊꯦꯡꯅꯔꯤꯅꯣꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒ ꯏꯇꯥꯎ ꯂꯣꯌꯥꯒ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠꯅꯤ ꯅꯣꯏꯒꯤ ꯈꯨꯜꯗ ꯂꯩꯕ ꯂꯣꯌꯥꯍꯣꯏꯒꯤ ꯃꯗꯣꯝꯆꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯑꯃ ꯊꯤꯟꯕ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯅꯉꯣꯟꯗ ꯑꯃꯗꯤ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗ ꯌꯦꯜꯂꯛꯄꯗ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏꯗ ꯍꯦꯛ ꯇꯧꯔꯛꯄꯗ ꯈꯨꯂꯥꯛꯄꯅ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯍꯥꯏꯅꯕꯗꯤ ꯐꯔꯕꯅꯤ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯏꯃꯥꯅ ꯃꯃꯧ ꯄꯥꯝꯃꯦꯅ ꯈꯥꯡꯂꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯍꯜ ꯊꯥꯔꯣ ꯃꯪꯒꯣꯜ ꯀꯥꯍꯜꯂꯣ ꯑꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯄꯥꯕ ꯑꯣꯏꯊꯔꯒꯦꯀꯣ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯏꯪꯉꯦꯜꯂꯩꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯕꯗ ꯏꯇꯣꯆꯥꯁꯨ ꯅꯤꯡꯊꯦꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯛꯇꯨꯅ ꯏꯪꯉꯦꯜꯂꯩꯗꯨ ꯅꯤꯡꯊꯦꯝꯗ ꯂꯨꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯈꯟꯕꯗ ꯋꯥꯖꯔꯝꯕ ꯏꯇꯣꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ